Garang numidang wadam singsamay golay da BSF ki gari na 4-wheeler car amada thumjilak padagi accident thokre hairi asopan ki pau makata ba update ngai minase kaibung da angang ama turel da ta khibadagi garang numida ising mai ba yauna thi khibagi video social media sang da thagadarakle makata ba update ngai minase Kuki khunja ama taphau Kuki khulda sinakre hairi miyoi bagi menung se utpa oina Senapati District Women Association SDWA na Kuki nupa ahlama Naga Youth Volunteer singi khutagi kalab matung taphau Kuki khulda khusinakre hairi Kuki nupa duna mahaki Naga mamanaba amaga ngarang thil Senapati Bazarda nga laiba lakpadagi Naga Youth Volunteer kharana thengnabadagi makhoi animak Senapati Bazardagi phakibane Senapati District Women Association mi phakibagi report ase hek phangbaga sangsinduna Kuki nupado kallaga taphau Kuki khulda chatlaga khulgi miyoi singda khusinakibane Kuki haladugi mameng ngamsai songloi sahi yankhai mari apokpa khublet songloi leifam taphau Kuki khuldagine taphau Kuki khulgi sipki yumda pangthokpa khusinabagi thoramda village secretary gi maikaidagi Senapati gi nupi singi lopna miyoi minuksi utuna khunja ama khul phawba thinbirakpase apendo poi hojik oiriba tangdulai tadaba phiba masida khulgi nahasingna mayai kaba chinjak sijinaraga bazar area da lakpada pamdaba thodok sing thoktanaba makhatana nupi singi lopna mateng pangbiu haike SDWA gi mihutsingna status da hojik oiriba phiba masi yenglaga pamdaba thodok sing thoktanaba section na lamina se haike taphau Kuki Village Women Society gi chairperson na khunai asida leiriba mong matau asida SDWA na lauriba thaudang se thagali haike Uyumpokta combined force na miyoi ani phakre irang horakre hade Imphal East District ki manung sanba sagolmang PS na konba Uyumpok mamang lekai amasong nongsum lampak mayadagi miyoi ani combined security force na phagat kre miyoi ani phakibagi pau phangbadagi miyamna horaktuna ngehak irang thoklore hade Police tagi phangba pau aman hai ngana ayo anganba pung ahum makhairom taba adwaida combined security forces na chathakiba operation aduda Uyumpok mamang lekai degi sanasam ibosa sahinipu apokpa S Bihari kauba miyoi ase mahaki mayumdagi phagat pangam khibane pharawa miyoi adudagi AK-56 rifles ama .32 ki magazine yawba pistol amaga loinana AK-56 ki kapa yadba maru kunga taret phangbangam khi haide pharabai bochaga loinana nongsum lampak meada amuk sathakiba operation da konjengbam abung sahi kuntramapan apokpa ke Brajagopal kauba miyoi amasu phagat ke haide pharawa miyoi anima criminal activities da senaba miyoi ni haina paw sinamakhatare makhoi ni phakre haba paw fangbadagi maikai adongi mera paibi amasong miyam horaktuna police ka ngaha mukna bagi thodok thokhe thodok aduga mari lainana May 3 dagi horakiba irangda khulngak po yaromba singi yumda operation chathaduna phaba punba chathaba yaning di haina phongdok narakle phakhiba Kuki sing thadu haina kotuna rally satkre hade Thasagi haukiba tarama thoigi nungthilda leimakong army kem ka nagnana leiba kanto sabal da Kuki singna maitegi yum taruk mai thakiba da senai haina phakhiba Kuki sing adu athuba da thadurakada bane haina release atkiba ka loinana aiba serol pisin khrei Committee on Tribal Unity kotu gi michama khada satkiba rally adu nute kail hangdagi hauraga national highway lambi da chalba matung Nute kail hangdagi hauraga national highway lambi da chalaba matung Brigadier M Thomas ground da lamthungpham oike khongsada du da saruk yakhiba singna release our leaders stop harassing our leader economic blockade a war crime crackdown on Naga terrorists haba kholau sing lauke Kuki singna satkiba rally adu loiselaba matung da Manipur gi deputy chief minister Nemcha kipgen da su kanto sabal da leba maitai gi yum mai thabda senabani haina phakhiba miyosing adu thadokadabani haina memorandum pisin khe rally aduga mari lenana kotu gi spokesperson MZ Lun na haikhe Naga sing amadi maitai singna kangpokpida pot pusinba haukhiba thajun kunthradagi thingdona lakhibane gamgi faida maitai amadi Naga singna kangpokpi tamna purakpa gari sing sanghalaktabana maram oiraga Kuki community singda awaba kaya mayawna halle loinana thasigi tarani thoida su CRPF ki Cobra unit ki team na Bongpha zone village ki chief Dominai
ꯍꯥꯎꯀꯤꯞꯀꯤ ꯌꯨꯝꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕ ꯑꯗꯨ ꯑꯔꯥꯟꯕ ꯊꯧꯑꯣꯡꯅꯤ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯁꯔꯆ ꯋꯥꯔꯦꯟ ꯌꯥꯎꯗꯅ ꯑꯃꯗꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁꯁꯤꯡꯁꯨ ꯌꯥꯎꯍꯟꯗꯅ CRPFꯀꯤ ꯀꯣꯕ꯭ꯔꯥ ꯌꯨꯅꯤꯠꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯍꯧꯖꯤꯛ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯀꯣꯇꯣꯅ ꯗꯤꯄꯨꯇꯤ CM Nemcha ꯀꯤꯞꯒꯦꯟꯗ ꯃꯦꯃꯣꯔꯦꯟꯗꯝꯒꯤ ꯈꯨꯠꯊꯥꯡꯗ ꯇꯛꯁꯤꯟꯈꯤꯕꯅꯤ ꯐꯥꯖꯤꯟꯈꯤꯕ ꯈꯨꯟꯖꯥꯁꯤꯡ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ TNLꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ TM Kasom Sarkapong amasung Lungphuda Police Assam Rifles Punjab Regiment Maha Regiment amasung Bihar Regiment ki team amana ngarang sathaba operation da phajin khiba khunja mari condition yaudana thadokna batang khol nagalong na demand tawre combined team na sathaba operation da phajin khiba khunja micha mari adudi Kamjong district ki manung chanba sarkar phungdagi wungphayo kasar sahi kungamari AS Ninglom sahi kumapan yaurengam lungleng sahi kungamari amasung barayo lungleng sahi yang kaitarukni khunja mari ado yukpung Nipan Mafalum tarakpada security force ki apun batemna fakibane amasung athenga phawba makhoi gi mari makhong khangde haidi hiramasiga mari lenana sarkar phung village ki khulapana mari lena basingda wakat ama lankhatuna comping operation da fagat ki bami jamsing aduki mari makhong khangana ba taksilakle sarkar phung village ki khulapana tha khiba wakat adu da khunja mari adu ayukpung Nipan Mafalum tabada combined team amana Phongthar Hill Range tagi phakhaga makhoi gi mari makhong khangdana leire makhoi gi mungsing adu nungnang bana thallai makhoi ba matam sana tek ta kaidana thadorakna ba wafam thamkhe oirakliba phiba masida working committee tangkhul nagalong na security force na ka henba thawong sing satharabade pamdaba thodok sing hena thorakani haina su section wa thamlakle Senapati da ngarang thokiba irang gi makha taba pauda Senapati AR के पोस्ट मियामना लंदाखरे ngarang numirang Senapati district headquarters da sauraba miyamna haurakuna irang sagalappaga loinana Senapati traffic island dagi khara chalaga leba Assam Rifles ki post amada landakhre haidi pawgili khunsingna hai ngarang nu thelpung mangarom tabada Assam Rifles ki parsen singlak laga Senapati district ki headquarters dagi khara chalaga leba NSNIM ki oklong da leba ke manak da laisin ki haidi NSNIM ki designated game natrabasu Naga Army ki Utrong Brigade ki miyoi singna leba mafamadu ki manak naksena sangsilaga Assam Rifles ki kangbuna ki hanbagi moong da laisilakpa du da sauraba miyam na irang hoduna thorakhibane electric poles sing khingduna miyam kauthokna badagi yamlaba miyam na Senapati kaithel mayai da leba Traffic Island da pullaga matungda manak nakna leba Assam Rifles ki post amada sangsilaga post adu ki sambal oina khariba tin singda amade ke manungda nungda thajinba horakhe manak adu aida leramba gari amasu saurba miyamna mai thakhibaga loinana masing yamlaba miyamna akanamongda numidangda horakhiba irang adubu laksinaba Assam Rifles ki maikaidagi blank fire tawrakhi haire adu moinamak numidang athengbada irang adu nemthake Assam Rifles na nongmai kablakpa aduda amade miyamgi irang aduda mi sokpana chingbadi laikhide haire makhataba kupa paw fangdre haire Senapati da Nagalup singwa khana khrei blockade de handokloi dawri haire Manipur ki governor amadi chief minister na economic blockade handokna ba wafam kya thamlakpa leire adubu United Naga Council UNC na thamkhiba demand sing thabakta onthoktoriba phawba blockade handokpa oithoklo hana UNC ki president NG Lorhona phongdokkhre ngarang Nagaland Tribe Ho Coordination Committee na UNC amadi UNC ki Manipur da leiba Tribe Ho singge oiba mifam phamkhre Senapati da leiba SM Sa Complex da pangthokiba mifam aduda UNC ki President NG Lorhona hai UNC na chathariba economic blockade ase handokna ba state governor amadi chief minister na hairakpa leire adubu Naga singna taliba demand sing phangdringaida economic blockade handokba haibasi oithoktabane Naga taru hat khibagi matangda UNC na tongan ba demand mari lebakta thamkhiba lengakta thamkhibani haiba wafam thamladuna naha taru Kuki singna hat khibagi asumba wayal phangdriba phawba amade demand sing thabakta onthoktriba phawba thawai yaudrba haksang sing claim tawroi haiba wafam hongba leite watho asigi matangda tongan ba miyoi singa UNC ga unakhiba su laikre haike
Karigumba legang hiramasi matang the lokotpam topa kong tang sing lokalaktrabade economic blockade handok lara than a henakan ba kong tang sing lokalakani hana sumahana pondoke nagasing na tegnariba tongan ba kudong sada ba singa si kohanabagidama amade kana nabagidamakta Kamanaba platform ama sem na wapa mahak na ngarang mi phamada da pukhat ke banba yab the UN sina lengak da tan ke ba demand singa do ke manung da Kuki militant singa khuyek pina river suspension of operation su abrogate tau KNF bu terrorist group ni lautho o Nemcha kipgen bu deputy minister da ki lautho amade naga taruk mi hati na hat pa sena ba leilon bai phai ki sip yauna sena ba sing pha da sera piyo haiba wa pham sing ne Minister Yumnam Kemsana Tasiki Nipan the Senapati the Satuna UNC Hiramasiki Matang to Mipampang Tokiba Lake Krabane, Senapati DC office the Pang Tokiba Mipama to the Mike Nigimarak the Yanaba Poropangam Kidabane, Lena, UNC and a Taliba demands Tabako on Tokiba Pauba, Sangsiliba Kongzang handokloi Hana, Pongto Kibasu Lake Krabane Haide. Kanto Sabal the Mai Tarambagi Todok Tikat Nava Home Minister the Taksin Kre Haide. Jaliba Task July Taramatho the Impal West District Kanto Sabal Lema Kong Singmang da Yumai Tarambagi Todogado Kudakta Masung Misamikai Nai the Mong the Tigat Pinaba Yauna Tongan with demand Taruk Taxiladuna Foothills Naga Coordination Committee Apansisina Union Home Minister Amit Chada Ibu Serol Pisin Duna Taksin Kray Home Minister the Pisin Kiba Memorandum Amada Apansisina Talaba demand sing day July Taramatho the Tokiba Mai Tabagi Todo Ado Kudakta Misamikai Nai the Namasung Akanaba Matam Ama Piraga Tigat Pio Todo Adu the Senari Sing Paraga Logi Matungina Serak Piga the Bane Aduga Manaba Todok Sing Matung the Tok the Naba Kanto Sabala Masung Lema Konge Akwe the Lady Mapam Sing that security review Tobaga Loinana Ngak Sen Gi Tabak Hangar Hanbio Todo Adu the security Gi Ahoba Lake Kibra have a ticket Piduna Madu Matung the Tok the Naba Kong Tang Sing Lokat Bio Indian Army CAPF Amasung Manipur Police Ki Marakta Coordination Hangar Hanbio Amasung Irang Adugi Saiting Nanglaba Emung Sing the Relief Amasung Rehabilitation Ki Polam Sing Pika the Banihana Demand Tauri India lagat na lokot pam thokpa chana ba thabak sing lokot biduna miyam ki thajaba manghandana ba thabak lokot kani haibagi thajaba leidi haidi thokiba thawdo adu lema khongda leba 57 mountain division ki gate ki hek mapan da thokiba ne ajobo military establishment amagi manakta aduguma thawdok sing thokiba aduna miyam da hena sauna mi paiba pohan bagaloina na haksin launa ri haina susero laduna makhatari Nagaland IED Pokai Kibagi, Chiba Humbagi Tabakan Katkre, NSN IM na condemn Taukre. Nagaland gi Sumoke Dima Districta, Nahanami Jumba Matongda, Sukhobi Mayada paramilitary force ki gari amagi mayada improvised explosive device IED Pokai duna Assam Rifles Parson ahum sikiba masung atopakayana sohan kiba dugi matungda security force na tiba humbagi tabakan katkre haina defense official amana phongdokre Jammu and Kashmir dagi Havildar Muhammad Sikiba aduda yauke attack sa tharakraba matung security force na senaba sing phanaba maphamadu da pak sana thiba humbagi operation chathake ahenba security person sing maphamadu da sanction ke Nagaland ge IED attack adu yumthangna de Manipur ge Ukhrul district ki Nungsang Kong area da Assam Rifles ki gari amada masak khangdaba singna ambush tawduna Assam Rifles person ani hat ke numit nipani gi matung da thokibane ambush adu Imphal Ukhrul lambi gi Nungsang Kong da thasigi tarukta sakhangdaba singna chatharakibane ngara Assam Rifles amasung Nagaland police ge henba kalam sing ophamadu da thajenduna operation kan khathan khre haina defense ki PRO na haike Defense PRO the high shock club person Maria the Hojik Karisu Kudung Tina Oidre Amasung attack Aduda Senama Singi Matakta action Lokanaba Makatana operation Saturday Pokai Bagimatam Aduda Assam Rifles person sing adu mini truck Amada Lakwane Manaka the Misam Amasu Soke Loinana Otorixo Amasu Mapungpana Kaitoi Toke Haike Amarom the NSN GPRN NSN IMna Gopanala Sukhobi Mayada IED Pokai Bagi Taudodu Akanamo on the condemned Tauduna Pang the terrorist ki Tabagne Madu region asida Santi Kahanaba Satarakpane Haike I topic asina Tadoropo Serolamada High improvised explosive devising Amasung anti-person mine sing season Rapahibisi Asumbanate Sigoba attack sing na Miamge Punsida Tambangam Dabo Hele
aki tujungba pohale amasung region asida santi lehande haujuk phawda misimina thuhan khiba attack adu kanana chatharakibano haibagi matangda claim torpa leitri haide haukiba chahi ani asida Assam lagakna punna illegal immigrant listing amaga satruk deport tawkhre haide haukiba chahi ani asida Assam lagakna Bangladesh dagi ain kaina changsilakiba immigrant listing amaga satruk masagi maraibakta amuhana halan khre hana phongdokkhre haujuk pangthokleba Assam ge assembly mifamda state asida changsilakiba illegal immigrant sing masagi maramda halannabagi thabak kadai phawba khumang yangsena changsilbagi haina hanglakiba wahangi pawkumoina Assam lagakna sahi ani asida punna illegal immigration listing amaga satruk halan khre haina Chief Minister Hemanta Biswa Sarmana phongdokhibani Chief Minister Hemanta Biswa Sarmana Assam Foreigner Tribunal Act ki makhada punna mioi Samaga Modround doi foreigner ni haidna laukthoktuna masagi maraibakta halanbagi thabak laukhatkhre masidinatana leba asigi ngamkhaida ain kaina sangsilaktuna leramba illegal immigrant lisingamaga satru humdra mapan detect tawduna deport tawbagi thabak mai pakna laukhatpa ngamkhre haide Assam lagana illegal immigration sing butak thokpagi thabak sathariba si human right ki leiriba kanglon ngakna sathaba drive amani hainasu Hemanta Biswa Sarmana makhata ke Turkey the Mahiroshingi photo thagatpa thingkhre Turkey the masagi data ngak thokpada mapangal kalhannabagi thorang ama oina Mahiroshingi mama mapage ayaba yaudana school singna photo thagatana balenga na yathang pikhre Lebadu ge education ministry na school singna mama mapage ayaba yaudana thagatkiba photograph amasung video sing khudakta lok thokna ba yathang pikhibane karigumba lenga ki yathang ase indaduna Mahiroshingi photo singbo Mama mapage ayaba yaudana lana sizinarabadi logi oiba action lokhatuna chedak pigane haike Assam gi ising echaugi phibam hena luselakle sikiba ahum yore district tarukta mi lising kontra taret awaba tare haire ngarang Assam da ising echaugi phibam hena soksile ichau sina sihan kiba mi gi masing ahum sure charakna mi lising kontra ga taret hena awaba mayok nare haina official bulletin amana phongdokhre Khwaidagi nauna misimina thopagi paw ase haukiba pung kunmari asida Sonitpur district ta laiba Nadir Revenue Circle dani haina Assam State Disaster Management Authority na haike district taruk Sotinpur Dibrugarh Lakhimpur Dhemaji Jorhat amasung Shivsagar da ising hena saukhalakle masin Revenue Circle tarani thoi amasung khungang Mawdra mapan da sokhale haina bulletin aduna haike